IDP sing mayumda hanjin handri pafawu Sangai festival boycott tawgani kokomi kumjaing lising ani ka kungo humdagi me ahumdagi tholak liba irang asina maram oiduna IDP lising humfurom tongan relief camp sing sangjafam lawduna lairiba IDP sing asi masa masa gi mayumda hanjin handri pafawa Sangai festival boycott tawgani haina coordinating committee on Manipur integrity kokomi na lakhokre lamphel na leiba kokomi office da ngasi pangthokiba pawgi mifam amada kokomi gi co-convener yungkhaibam Surjit Kumar phongtokibada kumja English ani ka kungo humdogi me uhumdigi sin ko kinar ko terrorist na mitai da atamna landa sa tharakhiba sina maram moiraga Chusampur more amadi atai singkhong singya da leiba mitai gi yung kya mai thaba mi hatpa tuppa sa tharakpadigi mayum me kai thadok tuna ngasi phawba relief camp sing da IDP miyoi lising khumfurom sangjafam lawduna wana punsi leli Lana sida mahiroi misam biyamna kaya terrorist sina hatokpikre kaya amana ngasi phaw thiba khangna leiri sai ahum pharakadoraba asphawba misam miyam national highway da maning tamna satpa phangdri Manipur gi miyam mafam amadigi amata maning tamna sarok sin tawba ngamdri lawmi kya maning tawna masagi lawkham da lawsuba ngamdana leiri sai sigi December phawgi manungda IDP sing wasagi mayum sing da hanjan halagani haina PR lenga sina thajaba pirabu hojik December naksilaknaba phawba thabak oina paikhatpagi mami udri haiki center amadi PR lenga na IDP sing gi maramda pikiba thajaba du thabak onthoknaba honabagi mahut na thaiduna thamlaga malemgi miyamda Manipur da santi hanjilakli haina utnaba thawongda iramda masibu nungsiba saduna Sangai festival pangthoknaba honabani malemda tangnaba lamda masigi Sangai bu malemgi miyamda hena popularize oinaba iramda masigi nat amadi culture yokhanaba festival sin economy da khara makhai mating oiragani haibigi mapan thungi phajaba mi ama thamlaga Sangai festival pangthoknaba honnarakpa sida irang sin awa sai thengnanglaba IDP sing sin IDP sing da festival si pangthokpigi mayokta lakhibani IDP sing masagi mayumda hanjilaba national highway free movement ohelaba amadi irang sin lusilaba matungda Sangai festival si pangthokpada kari sukai de heba wafam thamki adubo IDP sing amadi iramda masigi miyamda thamkiba thajaba thaba oina onthokdana thamlaga Sangai festival si nampu sapu tawduna pangthoknaba honaraklabadi kokomi amasum iramda masigi miyamna Sangai festival si boycott tawragani loinana IDP sing committee sing larokliba phirem asida kokomi na mapung phana sagwatkani haina yumkhaibam Surjit Kumar phongdorti Naga miyamna singnaba miyoi numit humni gi manung puthokduna NPO sinnana ko kilo singba singna matam thakhre thasi ki kunga mapan Nagalu singba thungalen Muivah bu senapati district headquarter da okpa numita UNC gi athing thugaiduna lambi da gari yang na thauduna we demand Kuki land we want Kuki land haina law khongbagi mathakta Nagalu singba siki saktam yawriba poster bu sagaiba da senaba miyoi sing numit humni gi manungda Naga People's Organization NPO da sinagadabani haina mari lainaba Kuki lu singba singda organization sina matam dakhre NPO na thadorapa sirol amada UNC na sinduna tha sigi kunga mapanda senapati district headquarter na NSN IM gi lu singba thungalen Muivah bu taram okpu numit adumakta da district asigi Dialysis atakiba thawong adubu akanba mong na kanem tarokli UNC na numit asi gari amata national highway da sattanaba dukan kaithel thong lonanaba mahiloi sangsing thong lonanaba khankibane adubo masigi mayokta miyoi khrana highway da gari yang hangat handa thauduna we want Kuki land haina lawbadana tana daily village ta su thiatpa Nagalu singba sigi saktam yaw poster sing amukta natana anrak shagaiki masigi mathakta ahoba Bombula kya thaduna khunja sing maru oina ahalamudi angang singi mi paiba pon khari sadakiba thawong adu Naga miyamda atamdana singnabani amadi living legendary leadership bu ikai khumnadaba amadi mafam asida laiminariba community marakta ingta pathukaina bhona thawong ni haina NPO na lawi asiguma thawong si NPO na asuki matik haksina lawbaga loinana masigi matangda tumina khak laithok loi haina phongdorakli maram asina hairi thawong singa sida sienari parliament to enbe singnumit humni gi manungda mari lainaba community gi lusingba singna makoi bu NPO gi office ta purakadabani karigum wapam asi thawoidaba tarabati Naga miyam gi dignity amadi safety gi damakta NPO na akan mathabu lokhatkani haina sukhangalakli amzu amadi EGM na shirak liba maral yumpham yawdi
Laholob amagi wafam induna All Manipur Working Journalists Union amzu amasum Editor Guilds Manipur EGM na political party amagi pau phongwad athingba thamle haina YouTube amadi Facebook video da phongdorakiba wafam yumpham yaudaba amadi amzu amasum EGM miyamna lan uhanaba honabani haina amzu na phongdorakli amzu gi sirol amada amzu amadi EGM na political party amatagi amadi organization amatagi pau phongwada athingba thamkiba leiti sei sigi September 15 da laukiba joint resolution amana masigi members sing amadi media hawksing na freedom of press haugatpaga loidana pau iba amadi phongwad akiba natragana favor leitana bakhanki joint meeting aduna local code of conduct ki clause 16 bu editor amadi journalist sing da ningsingan bani hariba clause asina editor na kanagumba ki favor pau happa natragana haptaba haibasida puning thokati adubu thadorakiba video aduna aranba wafam sandokuna journalist fraternity gi integrity amadi miyam gi thajaba manganaba honari maram masina mari leinaba singna masigi matang mayek sing athuba singdo warol thamgadaba hena su phungdorakli dialysis patient amadi imung manungna rasbo na thomjingkhrai private hospital singna CMHT amasum PMJAY scheme ani asi November 6 tagi satnadana warep lauriba sigi matangna yanaba purawa amadi private hospital sing scheme ani asi ga mari nainana pithokpa senbam pithokpi haiba taksinduna dialysis patient amadi imung manung ngasi rasbo na thamjingkhrai All Manipur Dialysis Patient Association asinduna ngasi kaisampat leiba jamlai kai community hall da ayuk pung 8 dagi wakat mifam phamlaba matung rasbon phawbo khongsat ama lakhi adubu khongsat adu rasbon yaudringai da masing yamlaba Imphal West Police na thattuna makhata na chankidi khongjang adugi matang association asiki wangloi oiribi CAs Lakshmi na legana private hospital sing CMHT amasum PMJAY scheme gi pithoktana lairiba senpham athuba matamda pithokiyo kariguma legana hariba senpham as pithoktaba taragadi November 6 tagi private hospital sing da scheme ani asiki makara layengba lepkhragani dialysis toriba miyoi lising ama hena sikiba yana lairi haina mipaiba phungdokhi mari lainadaba miyoi ahumba hengang police na case ka mari laina halakpa angakpa phawi MPCM Thas ki kunga matoi ki pung marirom tabla hengang police station gi DM CDO Imphal East amadi Marfugo Taruk Suba CRPF battalion gi apunba team aman Imphal East ki khomidok mayalikai da thihuma sathabada sagol sungpha Sohel apokpa MD Salim Zabet kauba miwe gi yumdegi lona thingkraba kap sira bottle forward ki bamadi Sohel gi imung manung amadi masana phawba yajakraba case amaga mari leidana hengang police na mari suklai leinadaba miwe ahum mari leina halakpa si angakpa pui haina Maitai Pangal Council Manipur MPCM na nungai taba phungdorakli ngasi Manipur Press Cup the permission unaba amada MPCM ge President Haji Arafat Ali na hai thasigi kunga maturi satakiba thibu humbadu da khomidok me lekai degi Sohel gi yumdegi fort kiba potlam sing imung manung na ayat palekti logi matung in serak phangbada sawale dobu case asigi mari leine da nungai taba thong thausil khara hengang police satharak pale bakti bani hariba mi uhum asi thasigi kunga manga masu kunga tor ki hingnongai da mau police station degi pharak pami yoi ahum adudi khomidok me lekai degi ifam Aras Khan Kasargi Jalalpur 2 degi Basi Ahmad amasum Kasargi Gorha Pakindagi Ismail Ali Talukadarni makhoi ahum asiga Sohel ga mari makhong semnanaba thawong thawksil tawbigano haina su pawsna makhata na phongdorakli do tendang na sumna mem na thamsigi makhata bana update mem puna ngaminasi